Rajkumar Leirensana Ningshing Lanthokkhibaga Loinana Seireng Seidinnaba Thouram Pangthokkhre RK Mission Awang Potsangwamna Sinduna Manipur Press Club ki Loktak Hall da Pangthokhiba Thouram aduda Imphal West Jilla Parishad ki Chairperson Dr. L. Bobby Awang Potsangwam High School Retired Assistant Teacher RK Nimai Chan Potsangwam Jilla Parishad ki Chairman M. Mangi Kasam Training Academy Imphal ki Director Amadi International Speaker Dr. Heroizit Khwarakpam Amadi DM University ki Statistics Department ki Head of Department Dr. Otombana Mathangsitna Chief Guest President Amadi Guest of Honor Oina Saruk Yakhibaga Loinana Laikhidraba Rajkumar Leirensana ki photo da Laisu Katuna Ikai Khumnaba Utkhi Amadi Nat Sankritan Pungda Miyamna Thoidok Kendok Nak Sakhang Naraba Namairakpam Manglem Babu Arang Famda Kongkham Ibomcha Yungkhaibam Ibomcha Amadi Moibungda Sagosem Iboyaimada Hantak Chahi Asigi Oina Rajkumar Leirensana Ningshing Manapi Duna Ikai Khumnaba Utkhi Thouram aduga Mari Leinana RK Mission Awang Potsangwamgi President RK Gunachandrana Phongdorakpada Rajkumar Leirensana Hariba Misak Asi Hinglingai Matamdadi Miyamgi Yaifanaba Hotnabada Achauba Thodang Kaya Lauramba Misak Amani Masida Natana Lamyanba Hijam Irabot ki Inaduna Lamdam Asida Lairiba Pung Moibung Amadi Arang Famgi Thabak Tauriba Singbu Hena Chawkhatnaba Hotnaramba Misak Amani Masida Natana Potsangwamda Laiba Potsangwam High School Sagatpada Masagi Pocketagi Sel Puthoktuna School Linkhatpada Achauba Thodang Laurami Loinana Handak Chahidagi Hauduna Pangthokliba Award Yanthokpagi Thouram Asi Mathang Chahi Singdagi Hena Chawna Pangthokpa Ngamnaba Hotnagani Haina Su Phongdokhi Singani Tarada Awang Potsangwam Imphal West Lanthokkhibaga Adugumba Family Trust Amani Masina Tauribisi Maruaina North Sankriton Adegi Aiba Singbu Pung Thogarhanba Adi Social Forestry na Singba Taunanaba Honabani Masigi Asigumba Rajkumar Leirensana Sing Mana Haibis de Yauriba Rajkumar Leirensana Asi Aigi Hek Pokwa Ipani Magi Machanupa na aina iton tomani aigi mingse Rajkumar Gunachandra Singh kawi hana tongan ba office ta thabak tawrame chai kunthramu aduga hujiki chai kunmukti journalism gi lambi dai kana sanghandana hamata ai 2002 dagina chai ahumari masi Shanghai Express maiteron de ijarame adugi amuk chai ahumari amana pongnapam Delhi da ijarami aduga tongan ba marli journal sing de so ai ijai aduga aroi bada manipur news hai ba paper ama madu thingre re to pamana Ishel Express ana madu circulation wat pada hingba ngamhidre aduna ai saje hoje freelance journalist oina leijari adu ai gi oiba wafam khara ji thamjabai maramdi trust sigi oiba tongan ba achauba fan family business ID card sigi wena thoidokpa laijate adubu babung jina ngalingai matam da isio chapan nifu maga swaida tatai rabot ka loina hoba de atopa mana awang nomda laiba manipur ki khwaidi masak naiba mantri kharapam chawba haina kai asambadana chemai chawba haina khangna bani pa chiga bharat ki congress party da yaumina dana awang thongba mai kai si khodamoina Koirengay awang thang basaru lamsang sung chemai areas da development program kaya tawi 1960 swaida awang Potsangwam high school lingkapada sing adiwa I aduga u saru na chingba si khaina raka school lingkapa aurai matam dugi ojagi paisa tolop se pi na nabai damukta masana uba laudagi pau dai thoga piba khotba agang sing semba maikai si thabak kaya si Ganane taira bot ki tungin ba mawaina yamna sangna tauhi aduga mak 1972 da laihide maram baduna aina trasa siling khapa kuijaraga su hangi position na tai jada baduna maram hoiduna amuta tawbana te masina ahanba function ni aduga si chief guest oi biri bi Bobby Devi Dr. Bobby Devi amasung koigi lamdamdugi pradhan Sri Maishnam Mangi Singna Andaki sahi sida di ai gilana yoina puthok charaga mathang lakpa sahi singdadi moina su Imphal West jila gi area ma song posong gi panchayat ki area sidagi khara masak nai ba mi me ama
ꯂꯧꯈꯠꯂꯒ ꯃꯗꯨꯗ ꯁꯤꯒꯨꯝꯕ ꯑꯦꯋꯥꯔꯗ ꯑꯁꯤ ꯄꯤꯅꯅꯕꯒꯤ ꯈꯣꯡꯊꯥꯡꯗꯨ ꯆꯪꯁꯤꯟꯕꯗ ꯑꯦꯖ ꯑꯦ ꯁ꯭ꯄꯣꯟꯁꯔ ꯑꯣꯏꯅ ꯃꯥꯒꯤ ꯑꯍꯜ ꯂꯃꯟ ꯃꯄꯥ ꯃꯄꯥꯒꯤ ꯃꯃꯤꯡꯗ ꯃꯣꯏꯁꯨ ꯌꯥꯎꯅ ꯇꯧꯕꯤꯔꯒ ꯃꯊꯪ ꯆꯍꯤꯗꯒꯤꯗꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯕꯅꯤ